ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯉꯥꯉꯣꯝ ꯀꯤꯔꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ आकाशवाणी इम्फालगी पाउकांगबु अमसुंग राज्य आर्ट एंड कल्चर डिपार्टमेंट पुन सिंजबा आजादी का अमृत महोत्सव क्विज प्रोग्राम की 38 सुब एपिसोड की वाहंग हंगजरी। वाहंग अदुदि उत्तराखंड की लाकलगा मणिपुर की लानमीद सुबेदार ओइब नुपा अमा इंग 1974 की एंग्लो मणिपुरी लान मतुंगदा ब्रिटिश न फारसी तौदुना हाटखी। सुबेदार अदु कनानो? The question is, name the Subedar of Manipuri force who was from Uttarakhand and hanged by the British after the Anglo-Manipuri War 1891. Aikoi email address airinfalnewsquiz@gmail.com da isagi ming laifam amadi contact number galoinana adongi paukhum thabirao. Mamangi irai numita quiz program asigi 39 suba episode ta hangjakibu wahang Kalapani dagi loi halaklaba matungda Maharaj Kulasandra karamba matamda masung kadaida laikhidabage wahang asiga suma paukhumdi ing 1953 gi January tang 16 Radha Kundada laikhide haibasini khwaidagi hana suma paukhum pirakkiba mioi ahum khangatchare makhoising adudi ahanba winner na Kakching Khulem Makha Laikhaidagi Mayang Lambam Merina ni Aigi ming Mayang Lambam Merina kaujai ai hojik Manipur University of Culture da MA 3rd semester da tamjari All India Radio Imphal News Unit amadi State ki Art and Culture Department anina khusamna duna pangthok piriba Azadi ka Amrit Mahotsav thoram asi tajaba matamda aingonda kanaba yamna phangjai Manipur gi puwari ga mari leinaba thona pharaba athauba ipa ipo singi wari kaya su khangba ngamjare asida sunatana Indian history gi maramda khanglamdaba kaya su thoram asi tarubadagi khangjare Asigumlaba thoram asibu miyamda sandoktuna tahanbibagidamag AIR Imphal News Unit amadi State ki Art and Culture Department anibu aihaki maikaidagi thagatpa phongdoksari Anishubu winner na Naran Konjan Mayai Laikhaidagi Roshan Thaunaujamni Ahum subu winner na Pishum Thong Nongthomam Leiraktagi S.S. Linthoi Mangangni winner sing the congratulation pijari Loishalakpada ngasigi 38 subu episode ki quiz ki wahang amuk hananing sing jari Uttarakhand की लाकलगा मणिपुर की लान मीदा सुबेदार ओइबनुपा अमा इंग 1974 की एंग्लो मणिपुरी लान मतुंगदा ब्रिटिश न फारसी तौदुना हाटखी सुबेदार अदु कनानो The question is name the Subedar of Manipuri force who was from Uttarakhand and hanged by the British after the Anglo-Manipuri War 1891